अरोइबा पाउसिंग पिजरे चीफ मिनिस्टर एन बीरेन चाही इसिगी अहानबा महै मरोंग थाबगी थौरम ngasi arabti urupta hudokre Inner Line Permit System ki online portal amadi Department of Taxes ki website among asi Chief Minister Nongthoma Birana launch tokre Lal Holuk Karagi Marumda Chingi Lamsingda Popi Tharibasing asi leptuna atopa mahai marong thabiyo haina Chief Minister and Birana appeal tokre Deputy Chief Minister Y. Joy Kumar na Manipur Remote Sensing Application Center gi anoba website ama hangdokre Amadi Tom Cable Network na hauzik trial oina subscriber listing ama henbada channel samri kunthari wire ting laga chalaigada ba maramna matam khara changkhigani haina lamjingba group ki director laimba pokpam malem nganman haikre Krumjari Times of Manipur News meeting tabiri basing bungangom priyana taram nokcha bagaloina na pau sandong pijari Suba nombagi hainabi mangluraba lamdamasi tapna tapna suba nombagi hainabi amada hanjilakle suba nomba tandaba thabak tawningba miyoi singidamak sarkar leiri thabak suningba mi thokpirau thabaki awatpa leite haina Manipur gi Chief Minister N Biren haikre wafam asingasi Arabti Urup Farmers Association senduna Arabti Mayai Lekai Lokonda pangthokiba kungi ahanba maru marangi faudi hunbagi achamba thauram amada haikibane Thoramaduda Lilong AC MLA Abdul Nasir Amadi Kairao AC MLA Laurembam Rameshwarna Dice member Singoina Sarugyaki Thoramgi Athoiba Mithungland gi Warol Piraduna Chief Minister N Biren Haikibada Aikhoinga Sisu Mapan Lamdagi Pusilakpa Polam Keada Mipan Tangduna Hingli Mipan Tangba Sidagi Ningkha Tamsi Hairabadi Aikhoigi Pothok Sing Aikhoina Sizinabagi Hainabi Thamsi Madhudata Aikhoi Hiram Amatada Mipan Tangdaba Lamdam Ama Haibadu Oirakani Lamdam asigi miyamna pamna chanariba nga si nga sisu mapan lamdagi pusilaktuna miyamna pamna chanari state asida darkar leiriba nga gi pothok asi aikhoi nga sisu matik chana pothok puthok pangamdri hiram asigi matangda lainga ki maikeidagi ngami chanipan lomda subsidized loan ke apithaduna fish farming asibu yokhatuna nga gi pothok hengat hanaba honari Lau singugi lamda su laumi singda crore chani humpugi santhang pithanaba center da taksin kre Low pan bada tangai fadana darkar leiba ithai lokhong semna project kaya ama supaikhatli ising kangba matamda alternate source ama oina sizinaba groundwater ising sizinna basu lengak na midyang thamli hauzik aikhoina mayok nariba ising ya awabasi khutchenggi oiba awabane miyamna u yanbi ganu umang kokthok piganu haina apil tawki Tasengna ko Manipur wa culture mangorobane thabak subugi wa phun mangorobane loina Masih mayang mana mai sing da khangle tam da khangle la pukta khangle chakun kum ga ba kuthok na ba sunu ba ko ro ne ba masih da koi masih na ga ba mai pa ga ba ka ne anu government is side ge di noi farmers ga ino show hajer office ne hodi ber tau ko ai na ku yo ro ro le mele sing kuthang ga ba ka da ai ge la ku yo ro ka da noi di ma mai da la ga da ka ne su ni Loan mi or another push my garale. Another mi maruman mi or sini garale. Kutak tayo aga kaso. Mahana ne garale janga ko maduki. Nakale ba muno mo I provide no maduki. Socio-economic caste census ki matangda palladuna mahakna hai socio-economic caste census haibasi below poverty line gi makhada leiba miyoi singidamak semba record amani lisang sinna aranba mongda socio-economic caste census ki record semjilamba government ki thabak tawba mi fawba yauna census asida hapchelambana tasengna below poverty line gi makhada leiba miyoi singi oiba khudong cham sing fangdana leiri Chatharam liba aranba thong asi semdokpada matam changani thenglabasu thengna aranba sing asi lengak asina semdokani matam aduda ta sengna lairaba miyoi sing khudong chaba kaya fanghalagani haina mahang haiki Laureiba aduga thap subida farmer leiba jaga ga ne me ko sa thadres hujiti department gi head of department ji hana gi moina
mga kaya kanadabani fatat haiba fatat chalabani Inner Line Permit System की online portal amadi Department of Taxes की website among asi Chief Minister Nongthoma Birana launch tokre hayingdagi Imphal Airport ta online permit pi bahoragani ngasi CM gi secretariat ta pangthokiba online portal amadi website launch tobagi mari leinana CM N Birana phongdokibada hayingdagi airport ta online permit pi bahoragani makhatana Mau Jiribam Jesami More Behang amadi Sinjolgi lemhoriba mafamanga sida lakliba Mars ki tang ama fawbada online permit ki khudong chava fangalagani ILP dagi lakpa revenue singi oiba tonganba bank account ama hangnaba government approval pikre mahang hai haujikti online permit piba sina doubling amadi duplicate ki chain aba leiraroi jiriba mau gumbada yumthangnana leiriba yelhomi singidi ILP asi komthokani adubu atopa mitop singidi adumak chanagani taxes ki website ki matangda palladuna website asigi matengna GST VAT amadi professional tax ki matangda khangdaba sing khangbangamlagani Wasima misi ki matangda ngarang sajiwa jail da misi asigi matangda Chennai haiba miyo ama jail manungda siduna leirambagi matangda inquiry ama taunaba hotnari haiki panbayai haujik fawbada inner line permit system gi regular permit lising tara mari ga chanipan infonipan temporary permit lising tara nipan ga chatret ka mari futara mari amadi renewal chahumga yankai humdoi tawduna haujik fawbada punna permit lising kuntra humdoi ga chamapan mari futara manga issue tawkrei problem leitanaba online permit system adu launch tongno ba ine koi kan hona bani adu machine kari to ge woi khoi da mi doubling chatpa confuse chatpa adagi duplicate shi lakpa khotpa da sa thina mateng pa ngani adu masi khoi je koi na khin ga dor je khoi gi mafam taret ni from taret entry point si khoi gi Imphal airport ne Mau ne Jiribam ne Jesami ne More ne Behang ne Sinjol ne hairo from taret si da loina khin ga dabni adu masi Manipur ILP online portal ni adu masi si adum sigi site si da sangaga adum anything tawba yare hayengdagi airport ki site ya adu within kano bhaugi manung da March ki tarik 1 bhaugi manung da mafam taruk simusu fully operate on the I madu ki sem saba loye haidan mayamda tamjabani Lal Holup Karagi Marumda Chingi Lamsingda Popi Thariba Singasi Leptuna Atopa Mahi Marong Thavio Haina Chief Minister and Birana Appeal Tokre Wafam Singasi Sangai Fatke MSPMC Complex Tapangthokiba DVT gi fund transfer Tauba Made Muga Chingnaba Machine Sing Beneficiary Singda Yentopagi Thoramamada CM na Fongdokibane CMN Birana Makataraduna Manipurasi Sericulture Gilamda Moming Labor State Amane Ngasidi Lamda Masigi Mioikia Atuba Sale Pambagi Mayana Drug Karbar Tauba Made Atai Aina Yadaba Karbar Kaya Tauri Masimag Yamna Laibak Tibane Hanghai Muga Pambi Tharingai Gimarak Chahi Ohum Lem na Hanghanduna Thambagi Mahota Atopa Senthok Lambi Amatiba Mathautai Ngasidi Kungangi Lamsingda Sanmitlon Gifibam Pagalakli Masinaha Oiriba Singna Subanombada Chilhau Thirak Tabadagini Haiki Thoramadu ya school AC gi MLA Thoksom Satyabrata amadi Tamai AC gi MLA Awangbo ni Maisu Sarugyaki Thoramgi Sarukamoina CM na beneficiary singda Muga sing na ba machine sing yan thoki Howjiti farmers na beneficiaries na amna sincerely I soidana sigi 1000 sijo ai haiba competition inspection lakani 1000 hujik beneficiary pi riba to ga hana go leiba mayam se loina chala chalaga we honorable MLA sigi or department ki expert yauba bank ki yauba tin mama sema kana chalaga kari tauri kamai tauri se adugo moi gi darkar le financial assistance darkar le amu bank dagi khangde government dagi khangde pihenba moi na walam bido adugo moi na kai darkar le ge dusu masi hawro matungda just immediately after 1 month Lamdamasada Hojik Chanariba ILPSC unconstitutional law ama oibana system asigi chana pathap sing asi illegal oire Chathagadoriba assembly mi famasida system asibu khana nabagidamag validation clause ama hamna bohona si haina hanagi law secretary Laishom Ibom Chana Fongdorakle ngasi kai samthong Laisom Lairakta Laiba mahaki yumna pangthokpa Paumi Singaunaba Mada Ibom Chana India Constitution Sem Labamatung Constitution asida hapa what hoba law kaya chahi ahumgi manungda hapa yai haina article 372 close to the palli Handak the president na lamdamasada ILP chanare haidunat
थोखिबा adaptation of laws amendment order asi article 372 clause 2 gi mayoktani asuk sauna thabak ama tawraga section dabana maram oiraga asoiba leirambasi laibak thibani ILP asi paper tiger ohenbagi mohota matik mayai kanba system am ohensi haikibaga loinana India lengak na su soiribasi semdorakani haibagi thajaba lei system asibu kannanabagi damak adaptation clause ama hamna bhotna se haiki कोई तौर पर विचार चाहिए नहीं वो कहीं तक करने दबा एक्सरसाइज नहीं आने लोग हम ऐसे तौर पर कोई की कनाव बना कनो तौर पे कोई की बाहर सरकार पर तो चले अदर मसी कोई अमुक इरांग हो रही है ना हायर पे है मधु आई ना अपनी तो जब मधु सिविल सोसाइटी स्टेट और पूर्ण मुक्त मधु तो भी नो सिखांग मत उनका बाहर सरकार सोई ना बिल बुतो होगा मसी सेफ तौर ना बिल लेते तौर करी आई ना सोई तौर करी आई ना बाहर सरकार बुता जाए अदर कोई ना पाम जब दी strong ILP, not a paper tiger. Project ama paikhatpada data gi tangai fadaba kaya men khatnabagi pandamda Department of Science and Technology Government of Manipur gi Manipur Remote Sensing Application Center gi website marsec.mn.gov. ngasi hongnabi matungina Manipur gi Deputy Chief Minister Y Joy Kumar na launch tokre New Secretariat Building the Pangthokiba Thoram aduga mari lenana Deputy Chief Minister Y Joy Kumar haikibada Sarkar gi developmental projects sing paikhalakpa matamda data awatpa leibana matam chana thabak paikhatpa ngamlamdaba amadi loisanbagi target thanba ngamlamdaba kaya ngasidi khudong chadaba sing adu mayoknararoi ngasi launch toriba website asina real time information piduna land revenue study irrigation farming population budget preparation disaster management research work amadi atai atopa hiram kyada achauba kana bapiragani haina mahangna haiki. There are two departments government which are very important, but nobody really clearly appreciate or understand the importance of these two departments. Ama object I koi marsak similar ko siga adu amna atopa amna department economics and statistics. Economics and statistics chai tab de karino mo kara kano to mo khopi kasu lai to kano daka lai to pone na adom na khana be wane masagi koi website se ha bagi sisu anybody who wants to look into this problem or research work that yam tina daka ba am useful like to adu gumba kano site ni Tom Cable Network na cable service tawba matamda nauna wire tinglaga chalaigeda bamaramna matam khara changani hai distributor singda khangan kiba laiki cable asi hojek trial oina subscriber lising ama henbada channel chamri ga kunthari athubada pay channel onthok tuna miyangi ningba thungalagani haina lamjingba group ki director leima pokpam malem nganbana miyangi pungni fatharakli ngasi major khulda leba Manipur press club ta pangthokiba paumi singona ba mada director malem nganbana Tom Cable Network ki distributor singdagi khongotpa senphamna hospital ama mapung phan bangambanate distributor singdagi company na namfuda sell laukiba laite matam khara ngaithok ngaisin tawbagi khudong chadaba thengna banatana topa mata laite amaromda hojik TV fangduna trial basis ta channel thari basi yengduna mapung phana miyam gi ningba thunghana ba matam pumbada hotnari haiki free channel ka Tom Cable asi nauna wiring bani hana tingaga leibanate maduna matam khara changani habasi akoi hana moida already inform tawba ngaktani aduga makoidagi akoina namfuda pesa local kibasu leite namha togisu leite koi 180 distributor dagi koi 1 lakh ti lawe security fee oina aduga subscribers sing dagi akoina local level policing taruka something se sidagi su moi oiba commission akoi tongana pigibe leiba aduna akoina haini point di customer company ki site dagi distributor sing na kaimta kana phangde habado madudi aran boy gani mayam da lana sondok boy gani aduga hojik akoina connection amda tawde haribado akoi dum purely dum photograph ma'am supply to bangam jagani ko si haibaji connection tawgiba sing du ne ba akoi TV ga loyana connection tawgiba sing du ne ba adubu hojik ti akoi pay channel sing di hapchandri trial basis tani haibasi akoi distributor sing thamgrabani trial basis oina hojik akoi free channel chamri ga kun hena akoi free channel kapaga leminari ba adu next month tagi iswana chanbiragadi hai tare che chang sing yam thuna clear waragadi akoi pay channel su dum am thuna hapchalagani haibasi akoi site tagi sim thamjing Paumi Singona Baduda Sarugyakiba Lamjingba Group ki director Mutum Bairana Lamjingba Group na chalairiba Kangla Water asigi industry mapungphana leidi miyamna chingnabi rabadi industry da chatuna yengba yagani loinana tawriba sida thajadaduna sel handokpiro haiba sing chingnaba amata leitana adumak handokle Lamjingba Kefta company gi maikedi gi sel hena launa ba haikiba leite pusilakpasu leite
Kep thawribasingna asoiba khara tawre hairakpasi company gi mit panghanbibane aranba tawriba pumba athubada thidoktuna maralgi matungina lokhatpham thokpa thabak lokhalagani amaromda lamjingba finance na chalairiba interest asi lenga ki oina chana pathap ki wangwada lokhiba laite loan lawraga singlakpa kawbagi hainabi leibagum toba laibak thibane loan na maram oiraga machil manaw khana le haibasi company na khana hanana ba sin khiba laite haina mahakna leibak miyamda phongdukhi Segi akoina ngasi bawda customer lesing taraga nithoiga chanipan ga marfu nithoi hangre aduga apunba amount na lupa akoigi 70,63,230 ne bako akoi ngasi bawda hangre je akoi customer khudimakta customer da akoina paisa handaba leite akoi customer khudimak akoi office da lakpiu natraga magi concern PRI da lakpiu PRI da phangdraga na office da direct lakpiu akoi ngasi bawda dum yamna minungsi magaloina na koi pesa halli ko at the same time ai nga sayam tang haijage PRI ma ngarang haibda moin human rights chatkini moigi hak mat len hai aina yam seng yam tentang na haijarabada tha taruki da mi example am bijarage moigi salary da only 96,000 tha tarukta plus ka moina customer promotam da moi incentive phangir pa cham chama adu ta de mi lising taru por pa yawaiba lising tare por pa yawaiba mi lising tare ta di mana phangam dis lu pa cham itu lak tare ko adu mai salary gi lising mok dratru ka di ma almost lang ni pan phange ma lang ni pan phangabne ba sida akoina hak mat pa leite Paugi marathana tenba break ama laujari Miyoi bai khoiga khwaidagi naknaba marup hairabadi huini haibada haimanba thokloi hui chaba haibasi adomgi marup ki sadong chabaga pangkhakni maramaduna amata oina punsinduna hui chaba toklasi to support Jotin Kanglei Charles campaign hui chaba toklasi save indigenous dogs of Manipur call 8974220256 or feel free to visit John Dog Training Center Thongju Part 2 Break ki matungda mayambo amukha na taram nokchari makhataba pau pizari Pandam amagi damak oza singna changchileba khongjang asina class 10 gi exam da kariso akaiba pirakloi wakhal taba oza singna mahairoi gi khanduna pumnamaki yaifana ba warep ama lawrakani haina bosing gi chairman TH Kiran Kumar na phongdokre wafam masigasi babu parada laiba bosing gi office ta pangthokpa paumi singa unaba mada phongdokibane paumi singa unaba du da chairman TH Kiran Kumar na thasi gi taramanga dagi hauduna Mars manga fauba pangthokadoriba class 10 ge exam asigi oina same saba loire exam asida saruk yagedaba ojama di mari leinaba pumnamak tangkak naina faminaraba matung amata oibagi wakhal taminaba oire loinana exam asida nupa mahairoi lising 18 ga nimfu amadi nupi mahairoi lising 18 ga chatruk kunmari na saruk yaduna center chama nimfu da exam pangthokani center khudimak board center ngakta oibana akhanaba flying squad humputara ni yengsingani exam asi asoi ngam yaudana bahona bada mari leinaba khudingna mateng pangbinaba haikhibaga loinana exam mayok yagadoriba mahairo singda exam asibu mai pakpa oirasanu haina yaifa paujel su piki swai center 21 today khoi cover taude khoi officials na mayam tawi aduga outside the Imphal har town de khoina singdo oire even valley gi khitang paro area de elis subject 3 or 4 de khoi cover tawna khona khoi even borbeka hairo jiri bam hairo di singai ekoi 3 times te khoi khoi cover tawna badum hona jai adi flying squad tha matam da even paisa phanam changi khoi da sai borbeka da 1 day not 2 day hold to but kar oribani even jiri bam de su dagi tameng long de tamai kha thapa jaga ni sida se khoi flying squad se at least 3 times khoi thana bhone ojajing mobile pai bi daba matam chana phajana strictly monitor toraga angang paikha phajana thahanba mahut sillaga lahandaba mayamdu akoigi praja singna stakeholder singna mating pangbiu satra satri sing union sing amadi akoigi flying squad mayam su lakani deputy commissioner amadi akoigi magi official sing du field the inspection tawba adum lakani parikha gi numit singda Lakliba February thagi tara mari amadi tara taretagi hogadoriba class 12 amadi board na loba class 10 ge exam thagadoriba mahairoi pumnamak mai pakpa oirasunu haina Manipur gi chief minister and Biren amadi education minister Dr. TH Radishyam anina yaifa mangol pirakli nakal amada all Manipur students guardians organization Democratic Students Alliance of Manipur Desham amadi students union of Kanglei Park sukna tongan thadorpa cherol singda yaifa pawjel pirakli Council of Jesus Association Kota na rectification of Manipur Service revised pay rules lisingani taramapan
चनहनबा लेंगाक्ता तक्सिladuna sangsilakiba khongjang adu mahairoi luf desham aims achum tongan CSO sing amadi parent amasung guardian singna appeal torokpadagi chahi sigoina board na loba class 10 gi parikya amadi council na loba class 12 gi parikya boycott tawba haina lawramba firep adu handokle haina kota gi convener CI Santakumar na haikre ngasi paumi singaunaba amada convener CI Santakumar na makataraduna kota na changsilliba khongjang singdi makhatana adumak sangsin kigani haiki ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯏꯊꯤꯛꯁꯇ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯃꯥꯡꯍꯟꯕ ꯑꯗꯨꯒ ꯇꯨꯡꯗ ꯃꯥꯡꯖꯔꯛꯀꯗꯧꯕ ꯏꯆꯥꯁꯤꯡ ꯑꯁꯤꯕꯨ ꯍꯥꯠꯄ ꯇꯥꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯁꯦ ꯃꯇꯝ ꯈꯔ ꯍꯟꯗꯣꯛꯄ ꯇꯥꯔꯦ Paumi singaunaba duda sarukyakiba desham mayai loisangi laisangthem lamyanba maiteina kota na mahairoi khunagi damak yengduna laurakliba firep asi taramna og e haiki Mahiroi exam thagado mahiroi sing asigi yengbira kanda haiba examination boycott tobagi khongjang ase handokpiu haibagi request amkak tawjabane masigi request ase masi tabira kanda kota na nasigi examination gi boycott handok pase masigi damakta su kota busu haiba desam atsum amadi aims ki maikai dagi su thagat sama phongdokchari Manipur lenga ki school fagat hansi mission gi sarukamoina hairok AC gi manung channel laiba Ingaurok upper primary school amadi Lairongthel Petra primary school gi nauna saba building haunabi matungina ngase education minister Dr. TH Radeshyamna sangaduna miyamna khusinakre sangabagi thormaduda education minister su oiriba hairok AC gi MLA Dr. TH Radeshyamna hai Shaukhatpa iramdam ama ohenbada lamdam asigi angang singbu mahainingthina tamhanba amade masamau fana thamba tangai fade loina na makhoi bu thaksi kasi thogodon bebar khanghangadabani adubu hairok AC gi oinade minister kaya laikhrabasu afaba masak thokpa government ki school amata sengat piramdabasi laibak thibani haiki Chokatpai sikliba angangsingsi afabu wakal khanba thaksi kasi naiba ahal lamanu nungsiba kathokpa ngamba seba tawu ngamba aduga loina na anobo gyan kya ma yawrako daka laiba adu akhoi gi kyan yam patna leramba Social media Facebook ta khangnaraga nupi oibigi ijat manghanba khakta natana lounam tawduna sel oina lupa lakh ama lising taramanga laukiba miyo emangasi Kaksing police na faraba miyo edugi maming Irom Chingkhainganba alias Kritibas sahi kunmari apokpa Irom Brozen kawi Kaksing district ki manung channel laiba tangjeng khunong maning lekai dagini mahangasi numidang wairam SP Kaksing gi office ta paumi singi mamang puthokre thodo sigi matang dai SP Kaksing Yengkhom Victoria na paumi sing da phongdorakpada tha sigi hokiba tang mapanda Kaksing police station da victim amadi mahaki imung manung na tharakpa complaint amagi matung ina Chingkhainganba alias Kritibas Kaksing police ki additional SPLO Lukhomang Khongzaina Luchingba police team amana ngasi nungthil Imphal West ki ghari awang laikai dagi faba ngamkhibani mangondagi sel oina lupali sing kuntra victim gi mobile phone amadi victim gi firol sing phangba ngamle thokiba thogdo adu tha sigi nipanda Irom Chingkhainganba alias Kritibas na victim asibu Kaksing Bazar Ajat Hall Parengda Kaksing Ningthau laikai da leiba cha hotel amagi mathakta leiba ka amada namduna victim asigi nupi oibigi ijet manghanbikibane aduga Imphal gi BT rota makhoi ani unabada nupi isidagi sel oina lupa lakh amaga lising taramanga amadi nupi isigi mobile phone lawduna namthak tawduna chen kibane haire thawdo asida chenari ba Chingkhainganba haukiba chahi lising ani tara tareta pokso ek ki case amada sugnu police na pharuraba miyoi amasuni haire phone da boire wrong numbers ki through da khangnaba mi sing sebu yam section gadabani aduga asongi site da id different volume da leiribani kanano karino khangbanate hariba nupa macha khoi accused su mag se already married person ni magi newborn angang amasu leidore ana pakhang saraga cheat toba se khoi yam toina thengnai na akoina nupi macha sing da haining badi masigumba Facebook oigera wrong numbers ki through phone ki number da mi se thajadaba amadi yam checksin na leigadabani ngasi ayuk pung 3:30 taba matam aduwaida jiribamdagi khapangna JT road ta kilometer kulhumdoi rom lapna chalaga leiba barak circle gi Bhutangkhal bazar da leiba dukan tarahumdoi maina tumna chakre Chaurangna lupa lakh 15 romgi malchang amanga ta thokre dukan sing asi mi leitaba amadi lamhangda leiba dukan sing oiba maramna mi ayambana khangnadabane haina su pawgi likhuna sin haire
Mai asi karidagi horakibano haiba khangba ngamdri mai chakle haibagi paw matam chana Jiribam Fire Service ta paw pirabasu Bhutang khalgi lambi fatabasina maram oiraga fire tender gari thengna thunglaki masida mafam madugi khunja singna penakidrei hiramasigi matangda Boro Bekra Development Organization ki chairman PG Tena Jiribam dagi kilometer kulhum doirom lapna leiriba duga Boro Bekra Police Station dagi kilometer taruk lom lapna leiba Bhutang Khal Bazar asi ngase ayuk anganba pung mari makhai taba duaida dukan tarahum doirom maina tumna chakhi Police Station da paw pibadagi fire service lakpada lambi fatabana maram oiraga matam cha yorpa ngamkhide masina maram oiduna dukan sing adu kanba ngamkhidabani Mamangi Congress government matamdagi kayarak hanna mafam asida fire service ki office ama thambina bahaija kiba laikre adubunga si fawba thabakta onthokta leiri maramaduna hauzik paliba BJP lengak na sinbiduna barak circle asida fire service office ama thambiduna miyamgi awaba kokhanbiu haiki Nakal Amarom Dangasi, Bhutang Khalda, Dukan Kia, Mai Chakibagi Pawasi Hek Tabaga, Manipur Food Industries Corporation Limited, Government of Manipur Gi Vice Chairman, K. Sharat Kumar Namafam Maduda Chatuna, Awaba Tarba Singh de Ching, Hawaii Amadi, Kambal Nachingba Polam Kia Mating Pankre, Kongsat Asigamari Lenana, Vice Chairman K. Sharat Kumar Na Paumi Singh the Haikibada, Gasigi Taudo Asida Mai Chatuna Lantum Kayamang Libasi, Tamoy Shokna Nuaite. Loinana DC, ADC, Police ki report amade Fire Service ki maikadegi report ama fanglaba matungda maina chakraba dukan singi mapu singda government ki maikadegi kari piba yagbagi haibado Manipur government report ama piraba matungda su lakhigani hairada Barak Circle asida matangkuinadagi fire substation ama hangbinaba haizaba wafam madu mafam asigi elected member CEO amade Pradhan Singh loinana Chief Minister gi manakta chatuna Mafam fire substation ama hangnaba honagani amasung pangba yaba mateng su pangani haiki Paugi marak thana temda break amagusulok jari Lions Gym Health and Fitness Competition kayada mana kaya fanglakhraba well qualified trainers singi makhada hangdokchaba khutlai matik chana leiraba amadi nupa nupi punna sanaminaba yaraba gym ne admission fee rupees 500 only monthly fee rupees 500 only 1 year rupees 4500 6 months rupees 2400 3 months rupees 1300 February thagi oinadi admission fee logjaroi pollution free location oiraba amadi tha ahum khudingi free health checkup ki khudong chabu pijari ngasimag lengsin biro Lions Gym Health and Fitness Kwakaithel Haino Khongnembi Pukri Mapal contact number 7005687478 Marks Time Classes Chahi khudingi leptana topper puthokliba CBSE gi amatangairaba coaching center well experienced teaching faculty akhanaba subject of tawbagi khudong chaba piri Batch amada 15 students agi analogjade admission form thazare form pishin bagi aroiba matam February kun akupamarol gidamak lengsun biraksi Marks Time Classes Wangkai Mahubom Lampak phone number 9436288300 natraga 7005268735 Break imatungda mayamba mukhana taramnok cheri makhataba pau pijari Petroleum Products Marketing Company Singna ngarang dagi hauna LPG gas cylinder amada lupa chama ganimpu mari dagi chama nimfu nipan phawba hengat khibabo Congress Party na akan mamongda yaning da bafongdarakli VT Rota laiba Congress baban danga sipang thokiba pawgi mifam amada MPCC gi spokesperson O Navekeshwar na haikibada English singani tara mari dagi hauzik fawda LPG gi mamal hengalakpa sida handake sina khwai dagi wangba mamal hengalakpani hauzik atai state singda LPG cylinder amagi mamal asi lupa chanifan yangkhai gi mathakta laibana lairaba imung singdagi gas cylinder refill tawba ngamdabagi fibam amada leire center da paliba BJP lengang asina lokhalakliba khongthang asi anti people oiba lairaba singbu hinganu haibaga chap manai haina Congress Party na lawi LPG khakta natana tilhau cheng hawai na chingba chana naba polam singsunga sidi atia pakna wange inflation gi neutral value asi chada mari dagi hengalaktuna January tha fawbada chada 8.10 yankai taruk yaure masimag BJP lengak asigi achoba maithiba mani haiki leita lairagi imung singda hek cylinder ma ngasegi refill si laina bagi puthokra lupa chani pan yankai ni pan puthokwa ibasi awaba mani hariba aduna ngasegi cylinder di laini aduga koi cylinder gi refill si lawba ngamdadna cylinder si hangna gas ki stove si hangna tungani inthokran thamaga lairaba praja singdi hojiki singna chak thongba natraga kerosene gi stove ta chak thongba natano upai leite
Hayengdagi hoduna chathagadoriba assembly mifam asida education sector da budget hengat handuna duna laiba school sing phagat hanana bahona biyo haina Manipur student fed lenga ki pungning singsilakle ngasi kwai chada laiba MSF ki mayalo sanda bangtu kiba paugi mifam amada MSF ki general secretary Hizam Rosana MSF na matam kiyagi mamangdagi lairik ningthina tamsi haiba pandamda chathaduna lakpa school survey khongchata ngasi Khagemba Junior High School Mongsangai Upper Primary School Hairangoi Thong Junior School amadi Hairangoi Thong High School yengsin khre yengsin khongchat adada school sing asigi kitchen amadi toilet sing ningthina leiramdaba kaya thengnarakhi Mahairoi singna seasonary toilet amadi kitchen mall abadi matau karamna mating leiba mahairoi puthokadoribano haina su nungnangwa phongdakhi Chatra singi khoigi kitchen room amadi toilet na chingba phattaba mafam chana leitaba amot akai mayam sina koi khunai sida tungi khunai sida hena mangkadaba ama oibana koi school gi authority amadi government gi authority na school sing bu phajana mafam chana lehen biba toilet mafam chana lehen biba amadi kitchen room mafam chana lehen biwa haina MSF ki maikai dagi hanna haijari aduga MSF na ngasi da horaga matam kaktabida koi gi school survey pangthoklagani haina MSF ki maikai dagi thamjari Lamdam asida leiriba miyamna masa masagi mathau kauthoklaga atopa thabakta ahi apa sabadagi chawkhat lamjelda maning hanbani haina fungyar AC gi MLA ke leishona phongdokre wafam masingarang ACC gi manungda leiba Khongloda nauna saba district council administration ukrul gi teacher barrack quarter sangabagi thoramda phongdukhibani thoram aduga mari lenana MLA ke leishona lamdam asigi miyamna khudong chaba kharagi damak masagi sinfam thadokduna atopa sinfam amada kuthingzinba se laibak thibani masa masagi mathau tongnarabada lamdam asi karigi chawkhat loidoribano haike amaromda ACC gi manungda leiba Kasong Phulen High School da MLA ke leishona chatuna mafam adugi mahairoi singa wari watai tawduna pukmen pawmen abagi thoram amada susaruk yaki Thoramaduda handak chahida class 10 thagadaba mahairoi singa wari watai tawba amadi achamba khudol pinabagi thoram mapungoi ba saktam oikiba thoramaduda Mari Lenana MLA na Imphal da leiba mahairoiga ching da leiba mahairoiga khenaba karisu leite lairik tamliba mahairoidi mahairoini honaba na mangoi naraga chatkadabani mahairoi oiringaida honaba haibisidagi ahenba karisu leite khunai asida matik chaba citizen ama oinabagidamak matik chaba mahairoi ama oiba mathautai haiki You preserve it the sanctity of your life you preserve nawi honesty nawi morality ji maintain sa logji Hangai metric in the first class hoklala. If you don't obey your parents, if you do not live a life of worthy. Council of Teachers Association Kota na changsilakpa khongjanggi sarukam moina ngasi Chandel District Teachers Association senduna Manipur Services Revised Pay Rules lisingani taramapan 7 pay bu yaning de athuba matamda rectify tawgadabani haiba davi tawraduna Chandel District ki manung chana laiba Maha Union Government Higher Secondary School mamangda sit-in protest ama pangthokre sit-in protest aduda Tengnopal District amasung Chandel District ki manung chana laiba Higher Secondary Lecturers Graduate Teachers Primary amasung Ramsa SSA gi oza singna sharugyaki Rectify ROP 2019 to stop agitation, abolish AGP, adopt GB system, teachers small future generation, amasung don't discriminate teachers through ROP 2019 haiba na chingba placard sing paike ngasigi protest saruk yaramba Chandel amasung Tengnopal District ki apunba committee ki member Sarto apauna phongdorakpada ROP 2019 asibu athuba matamda rectify tawbiu maramdi revise ki mahuta Hanta halaga PB basi pende thamoyamna soki government na tongan ba meeting yengli basi pende department atopada yamna pi adubu oza singda hanthana pi basi yamna pende kota executive singna ultimatum amsung memorandum na chingba government da kayarak hana pi khre adubu government na thausabi de haiki ROP 2019 asida hanthabagi moongda hanthana PB rakpagi masigi oza gi community da Yam thamoi sokpa amadi akhoida sarkarna tongan ba mityeng da thambiba asibu akhoina pende ngai hak leitana miyambu aki akhang piriba micro gang sing amade makhoina loinariba singbu manghanaba makhoibu Ching tam miyam dagi I paw mateng loba makhoibu muthatpagi thaudang pumba United Naga People's Council gi lanmi sunglup
Chingtam Liberation Army amasung KCP People's War Group ki Lanmi Sanglov Red Graptas Sinaba haina warep laure haina loop asigi Central Media Coordinator gi Secretary Comrade Lenin Maitai na thadorpa cherol amada khalakli Khunai ama chokhat maikaida purakna bahonabada nupi oibisingda sakti piba chumgani haina Manipur University ki Department of Commerce ki Professor Robita Sorok Khaibam na haikre Soibam Ibohal Memorial Trust na Manipur State Commission for Women ga kusamnaduna ngasi Uripo Khoisnam Laikai Community Hall da pangthokiba Women Empowerment and Gender Justice haibahiramda pangthokiba nongmagi oiba seminar da resource person oikiba Professor Robita Sorok Khaibam na makha taraduna nupi singna masagi oiba senthok lambi leina bahona bagi tangai fadaba matamadu lakle maramaduna nupi singbu imungdagi hendok hanloidabani haiba wakalon asisu Nupa oibising na thadok piu, nupa nupi thong manarabadi sungsoy soydana apaba kunay ema sengat pangamgani haike. Ako na sum mi wada ngara lebe taragani ako ingay no sabi sakti sum handal pata. Ngagum se ay badi na di ngagum sa thui. Adu ay na gaso ngabagi changde kadi handal pata. Ada kasay ako na buida depend tawdra matam isa na pag independent jo koy matam to adu da pag isagi dagi sakti automatically atom athanda thapchale Seminar aduda MSCW gi chairperson Professor Dr. Binota Mainamna Uripo Khoisnam Leka Youth Development Club ki President Irengbam Rajani MSCW gi member Laurembal Dayabati amadi Uripo Khoisnam Leka Women Welfare Association ki President Haikham Bilasini na Chief Guest President amadi Guest of Honor oina sarbyaki Hairok AC gi manung chenba lairong thel amadi malomdagi hana Congress Party gi akanba worker oiramba punami oi kunmanga ngasi BJP da nauna yarakre ngasi Congress toklaga BJP da nauna yaraklaba sing adu Minister Radishyam amadi BJP Hairok Mandal gi President Thoksom Chaurojitna BJP gi tupi amasung lengyan phi uptuna harau taramna oki lairong thel mayai lekai da laiba irom kunjebi gi yumda pangthokpa taramna okpagi thoramaduda wangang laduna Minister Dr. Thoksom Radishyam na hai BJP da thajaba thambiduna changbirakpa si yamna nungai masina aikoi masel hena nungsinaba puraklagani masipunmamak BJP Hairok Mandal gi karmi singna party gi damak kanna chen chongwiba adugi mahaini haujik lairong thelda atopa party gi mi amata leitre haibe yare miyamna BJP da amade mangonda thambiriba thajaba sing amata lemna manghanjaroi loinana aikoi masen amaga nungsi chanana amade amana amagi mateng pangnaduna chakhot khongthang da saruk yamina se haiki Kunjira khwaidagi lairaba kana lei sara henba kana leiri adi like tamangam da kana leiri si akoi cha mane seminar ga dobni haiba panam da koi hana saijab dani aduna masi mayam si tomin nana bai damukta mayam sangbira phose ai thawai haksang yauna ai mayam taram ukse bolina Loktak ki tongan ba mafam mapanda Loktak Waterway Transport ke samgalakadaba thorang sing amade karang ferry road ama sengatnaba pandamda Khurai AC gi MLA soiriba Loktak Development Authority LDA gi Chairman L Susendro nangasi yengsin khongchat ama chatkre yengsin khongchat aduda LDA gi Project Director L Bagaton ACNG sana jawba made mari leinaba office singi staff sing su sarugyaki ahanboina Fubala Tourist Center da semgat sagatliba sing Chairman yengsin ki matungda thanga haureng chingkha amadi karang ithakta chatuna JCB amadi Water Master singna suri bathabak sing yengsin ki Paumi sing da wangang laduna L Susendro na phongdokirada Loktak na miyoi badana tana thawai panba jiba kya su thakle Loktak Inland Waterways Project asinasu Loktak ta ising lambi oiduna atenba matamda chatpa yahanduna Loktak mapalda khundariba lamsing nakshan nahanaba afava project amane project asina Loktak ta hi changba thingba leiroi hi di hanadagi su chatuna leiribani tawadafu aina yadaba mongda Pata hakting na toilet oisinbadi thingani haiki LDA na yadaba khar lei karamba lei asi manungda se yum sajalaga toilet toksaliba adagi se yum khar lei yangoi sabi saida maruoina moi yam kana saida habitat oisinba asi yadaba posidi LDA na yade aduna khoina matam hanandi matam khara pigre adubo khoida su taibong mioi bang atani na khoi na jut wairo ke do no na sum akhoi yeng na leibne do khoi Paugi marak thana temba break amaga sulok jari
Nauka Hearing Aid Center Kumja lising ama chawpan marifom doi ki hona chai kuntramanga hena Notice India ahan hearing aid clinic mo ine lereklaba Nauka gi Info Center mahangjare TV ama di phone gi konjel loinana nil khongum fam na tabangam da gi awab mayok na di bana al kodingmak wabi rogano Nauka Hearing Aid Clinic ngasi makleng sim directuna completely invisible water resistant ama di rechargeable loidaba digital hearing aid hapiu tabangam gi pangalwana badom gi khangna chana ba single power se tambio ai khoi gi leifam di Nagamapal Main Road Phawai Sangam Laikai near Community Hall mobile number na 6000954159 Break matungda mayam ba mukhana taram nokcheri makhata ba pau pizari Nature Learning Center National Mission on Himalayan Students NMISH Ministry of Environment Forest and Climate Change Government of India gi meeting makhada Thobal Forest Division Forest Department Manipur na senduna numit ini chatharakpa Nature for Civil Societies program gi ngasi loishanba numit ka mari lainana Division Forest Officer Thobal Debala Laifrakpam gi luching makhada team ahum thokna khaidoktuna division asigi manungda lairiba Kharungpat Ecopat amasung Waithokpat ki hauzik oiriba fibam sing yengsin khre amadi pat sing asida chaktariba uchek sing masing thikre February 13 amadi 13 tagi haugadoriba class 12 amadi 10 gi examination asida Khongbal chendanaba changyeng pham khudingmaki akoibagi meter chanina konba mafam singda changyeng Chatharingai manungi oina special task force na curfew thamle haina Alliance for Socialist Unity kanglaipa ki cherol amada khangalakle masigi mathakta invigilator amadi mahairoi singna aranban nattaba thawong sing sijinnabada pambai oigedaba khudam oina lyric ai bachejet iPad tablet mobile phone camera amadi hairiba sing asiga manaba device pumnamak changyeng sang manungda pusinba yairo haina su khangalakle All Jiribam United Clubs Association ajuka Jiribangi Kulumdoirak Suba Mapong Numit ki Thoram Association asigi Babu Parada laiba office ta pangthokre ngasi ki thoram aduda Dr. S. Joy Kumar Singh Assistant Professor Jiri College Mutum Maipaksna Mangang President Ajuka Amade A. Susila Devi President All Jiribam Maira Paibi Ahumna Mathangsina Chief Guest President Amade Guest of Honor oina sargyaki Chief Guest oina sargyaki ba Dr. S. Joy Kumar na haikibada Ajukana social gi oiba thabak thoram Taurakibasi India da Swachh Bharat Mission Haudringaidagi Sangsinduna Lakle Association asina Society asida Luna na thamnabagi pandamda thabak paikhatuna lakle haiki Thobal District ki Manung Chanalaiba Wangjing Hodamba Canteen gi Laibungi Karimata Khazindaba Sang Amada Ayingba Marakta Ahing Yarektuna Lairiba Wakhalsu Soiraba Naurem Nandakeshwar Singh Chahi Humpugi Laifamasi Wangjingi Go Clean Team na ngasi khazinduna semjen khre Mahakna tumlam laga lairamba mahaki phebam adu yengbada thamoi sokpa fawbadagi ngasi Go Clean Team gi numit chani surakpaga mari leinana lamtu sengtokpa loiraba matungda faklongna khazin biduna aying asa Ngakthokpada khajitang mateng oinanaba semjin bi kibani hairi State asida fangliba maru marang singi processing amadi marketing tawbagi matangda numit humni chumna chathagadaba training program amang si haudokre Manipur Small Farmers Agri-Business Consortium amadi Krishi Vigyan Kendra Imphal West anina kusamnaduna ICAR gi training hall pangthokiba thoramaduda ICAR Manipur Center gi Joint Director Dr. Narendra Prakash National Institute of Agricultural Marketing ki Deputy Director Dr. S.R. Singh, ICAR Manipur Center ki Principal Scientist Dr. I. Megachandra amadi atai masang naiba miyoi kyana sarukyaki. Thoramaduda wangang kiba singna Manipur na toina sizinariba yaingang amadi morok karamna lokadagi amadi ligadagi haibagi anoba technique kya khangjin bachange haiki. RBI gi liching makhada chatharakiba Financial Literacy Week ki saruk amoina ngasi Manipur State Cooperative Bank Limited na senduna Ukhrul District ki manung chanalaiba Talui Village ta nongmagi oiba Financial Literacy Week ki thoram pangthokre nakal amromda district asimaki fungcham da su manaba thoram ama pangthokani hairi
नुमित मरीनी चुपना चथगदबा अनौब चहीगी महै मरोंग थाबगी कुमहै अमा ओइरिबा 94 सुबा लुइरा फानेट लिसिंगनी कुन ngarangdagi fungyar AC gi manung channel leiba Riha village da hokre chathariba kumhai asida nat ki oiba jagoi isai thorom kya su pangthokli haudokpagi thorom adu da fungyar AC gi MLA ke leishio amadi atai masak naiba mioi kya na maroiba mithunglen singoina saruk yakhi Malem Pugi Oina February Tarahumdoibu World Radio Day Malem gi Radio gi numit haina pangthokna bagum Community Radio Service ama oiriba Diamond Radio Khongjom dasu anirak suba oina World Radio Day gi thoram pangthokre Thobal District ki Khongjom da leiba Diamond Radio da pangthokhiba thoram aduda Diamond Radio Khongjom gi Program Executive James Haigrujamna Malem gi Radio gi numit pangthokhibagi nunggi oiba World Thamki thoram gi manung chena Diamond Radio gi tongan ba thoram singda saruk yaduna lakraba Diamond Radio gi listener oiriba haithoi singdoidaba mioi sing saruk yaduna magi haijaba saireng pathokpa mimicry tauba isai sakpana chingba thoram sing pangthoktuna Diamond Radio gi 91.2 megahertz FM da live oina sandoktuna miyam da sutahan ke Wangkhai Kendra gi ward number 26 Mantri Pukri gi akoibada leiriba miyam da Kendra du gi MLA Okram Henrina Mari Lainaba Loisanga Kusabnaduna CMHT amadi Ayushman Bharat ki karching nauna sabadu khusinakre ngasi Mantri Pukri da pangthokiba chamba thoram amada CMHT amadi Ayushman Bharat ki karching khusinakiba MLA O Henry Namyamna CMHT amadi Ayushman Bharat karino haibadu khangdana leiramba sing adu ngasi Mari Lainaba Loisangi official singna ningthina khanghanba ngamle haiba yauna wafam kya phongduki kari benefit phange haibase nahanjoi naina kibagum Ayushman Bharat na karino adagi CMHT card na karino habase phajana khangam dabado ngasi di mayek sing na khanghan bangam me haitare hoi kana gum kharana Ayushman Bharat card pa me nek ta haiba Ayushman Bharat card se paisa bodi yam yam ba adu mioi ba khodi makti naning badi nati adu bu kaitare naraga zu khayam loge bi wakhan je dum lai bani na masi su nok ta bangam de aduna yam lai phoi khoi gi di smaina lai tala me am se da khoi government na matam chana mafam chana khoi gi CM gi axel tengmang pibi duna even phang da bakta yellow card ki through da gi smaina sinbi base yam lai phoi hetare Indigenous People Association of Kangleipang na puthokpa chahi asigi calendar ngasi association asigi kaisampat kaisam laikai da leiba office ta phongkhre calendar phong badu da association asigi thaupuba made lamdam asigi tongan ba loop singi luchingba kya su saruk yakiba thoram aduga mari leinana Indigenous People Association of Kangleipa ki General Secretary Laisang Them Romena lamdam asigi identity ngak na bagi pandam da calendar asi phong bani chahi khudingi oina calendar asi imoinu numit mamangda phong badu handak chahi gi oina di ngam khidre haina nungai tasu phongdoki hauze mo sana bagi pau phangbigani YMC harau rauna sinduna tha sigi mapandagi hauduna YMC ground da chatharakiba mapan suba harau rau trophy 7A side village wise football tournament ngasi ayuk sanakiba ahanba match ta mapau amadi crazy boy yumnam khunau match ki apiba matamgi manungda panjil amamam chanaduna draw oikre ani suba match ki oina kairang FC na YFC chingkhubu panjal manga ani da maiti ba piki ahum suba match ta na luang sangbam na Karongan ba FC bu panjal mari ahum da maiti ba piki All Jiribam Sports Association Jiribam na senduna Jiribam Higher Secondary School playground da team taramanga na sarugyaduna sana ba hokiba 13 Jiri Cup Invitation Football Tournament lisingani kungi ngasi quarter final league grouping game match ta PYA kairang na FC Lamjaubu goal manga sino da maiti ba pikre hayengi match ta MPSC amadi Chiru SC ga sanagani ngasi nungthil phongna kiba pau se singda kari kari maroi ba pau yauri bagi habadu mayam puna muk khangminasi Kanglaipa ki maira chahi sigi ahanba mahi marong thabagi thoram CMN Birana ngasi arapti urupta hodokre aingi wangmada Myanmar dagi thak hanthaba ahongba cheng pusilapadagi maitei cheng yonfam leitabagi awaba mayoknari lalhoba kharagi marumda chingda popi pambi thabale PU CM
LPG gas cylinder gi maman hengat ki babu Congress na yaning da bufongdokre Deputy CM na website hangdokre Pandam Manipur gi lalhoba sing ing tapagi lambi da purak na ba Mizoram gi CM da center na thodang sinakre DBT gi kuthang da fund transfer tawbaga loina na machine yanthokre ILP portal handokre PM Modi na miyam gi dama paikhat liba thabak thorom sing Delhi gi miyam na khandra male CM Kangla Pau sericulture pothok puthokpana sendan lambi gi yanglen saru oiri biren China dagi Mizoram da thunglaba mahairoi ama screening tawduna mayum dagi thokhandana thamkre Lucknow kota Pokhaibada ukilani shokle bom ahum fangle JC ILPS pass paibra haibagi drive chathakre Pauzil coronavirus ki vaccine putoklagani WHO laina asina siba masing lising amaga shahum humpumapan anaba masing lising humpu chahum humputara hundo yaukre shuba nomba kalabadi shaukhatpa watapa daba lamdam amma oiba ngamgani NBRN Manaba CM na arapti amadi urupta angan fo hunkre mapalagi chana na babusilakpa hantarabadi economy fagalakani angang anidagi hena pokpasing warakadauri National Sport Academy award panathalle Real Hero Award lising ani kunpi na bagi dama khangembam priyojit khalakle Jiribangi Bhutang Khal Bazar gi dukan tarahundoi maina tumna chakre Aroi bada maroi bapau amukana pijari Chief Minister and Birena Chahi Esige Ahanba Mahi Marong Thabagi Thoram ngasi Arapti Urupta Hodokre. Inner Line Permit System gi online portal amadi Department of Taxes ki website among ngasi Chief Minister Nong Thoma Birena launch tokre. Lalholuk kharagi marumda chingi lamsingda popi thariba singasi leptuna atopa mahai marong thabiyo haina Chief Minister and Birena appeal tokre Deputy Chief Minister Y Joy Kumar na Manipur Remote Sensing Application Center gi anoba website ama hangdokre Amadi Tom Cable Network na hauzik trial oina subscriber listing ama henbada channel samri kunthari wire ting laga chalaigada ba maramna matam khara changkhigani haina lamjingba group ki director laimba pokpam malem nganman haikre Ngasigi wenadi Manipuri pau matang sida loisinjare mideng tabiri besingbo amuka hana khurumjari